Tha asigi teretagi mapan phaoba Kerela gi Kalady leiba Shree Sankaracharya University of Sanskrit ke Department of Physical Education and Sports Science na shinduna University asida pangthokkhiba All India University Best Physique Men Championship lisingani kunmari kunmanga da Manipur dagi Nongthang Leimajam na KG marifu category da gold medal louba ngamkhre Championship asida India gi tongan ba college amadi University dagi punna mahairoi kuntare na saruk yakhe loinana Manipur dagi NG Mani College Khurai gi mahairoi famdom arun mitaina KG humfutara category da silver medal amadi standard college kongbagi mahairoi thokchom yaisana maitaina KG humfutara mangage category da mari suba takhe Nongthang Leimajam hausik konthokjam da leiba Western College ki mahairoi amani panbai abadi Nongthang Leimajam handak da pangthokkhiba Mr. Manipur 2024 da overall junior Mr. Manipur takhiba sanare amani mahak langthabal punja maya lekai dagi lekhidraba Leimajam Brojentro amadi Leimajam bebe ki machan pani